Malayam di puwari da mayak sen na puri madudi roilam sandokpa British sing na makal maka kaya ki thausin thauran kaya sisin na duna malayam di tongan ba mafam sing makoi gi lainga ki maka da roilam ohen duna thamlamni India Pakistan Burma na chingba Asia gi laibak sing Africa amasung Latin America gi laibak sing kena chapatpa Bulan Pangganba Europe amasung America gi roilam sandokpa laibak sing na chahi ni sak sin na roilam na lakba si puwari da yam na mayak Lana ko kami kanong ko Asia the sovereign power amang ko na kaning makatam na sa hilisan kaya panjaramba iramdam kanglaipak Manipur ko in kumja 1891 April 6 kuntareta British ki makuta mayog na platform da maiki duna British ki loilam kan da tinsin ki iramdam gi ning katamba na ko gi aroi balat ki aduda ning tamba ko lai ni jaba kap ko na hingada ki saru si ki bana saru sa na hena pai haina atauba ipa ipu kaya na thawai kuba ta hapina lanthing na ki thawai na potha piki asum na chahi yakai taru British loilam makada lai na ko matung tangai pang Manipur ko Malayam gi ani subal lanjau matungga thawrak kiba ning tambagi housing amagi Malayam gi laingat wayel da awo makaya lakda wayel ko na in kubja 1947 di August thagi sajat tara marida British loilam laingat da ning tamba phanguna amuka na Malayam da satta ki Maning tambal leibak ama oibagi puwari gi anoba pandum ama kanglaipak Manipur gisu 14 August 1947 da agum doktor maning tambal leibak ama oibagi masagi langat pada Manipur Constitution Act 1947 sensoduna ama sung 1948 ni democratic election pangkokuna Southeast Asia da Manipur asim yang gibinut na lengat pa ani subal leibak oina 1948 ki October gi tang tara nipan dagi lerakre sovereign nation ama oibagi leijagadaba chatna lonchat makal suna machal suna lengat leihanna tapna hotna duna lakiba puwari da mayak sengna iduna lairi masigi Malayam leibak amagi marakta muknaba kuthoknaba amagi mihat mipum yauna lanjau thokuna mang takpa tholakiba thodoksin akoi khudingmak na thenari leibaki amadi marupki ningtamba amasung ikai chungnaba ngaknaba amadi ningtamba hanjanabgidaba ning tambabu pamjaba maduna lining ojaba mioi kayana thawai kattuna singnaba lanthek kaya mayok na duna mai pakna purakhiba Malayam da sikhanariba warigi photosingna Japanese singna maraibak musibagi wari singna Japanese chemicals singna kanda masari thawai kathok sabaga thona lingjen nasi pawba sar sonari bipung kudingi thamoida maraibak makuru musibagi ino piri akoi ipai po singna makoi dagi hiana Konaduna ikatuna 14 August 1947 da British loilam laingat tagi ningkha tamba panguna kanglaipak Manipurna kaning tamba leibak ama koina mapung phana sebat sanachaba tanja phangringai ning tambana chahi anirom tangai gaida ing kumja 21 September 1949 tagi India laingat ka Manipur gi ningthau punam tuna kuriak bihatuna kanglaipak Manipur gi India gi piban election sinra atum koina man ningkha tamna mikha ponja mating laiba proof ama koina Hinggambagi puwari in kumja 14 August 1947 da British loilam laingat tagi Manipur ning tamba hatin kiban ning asida asi puwari gi lainga kaida na lehoragani asi 14 August 2024 Gujarat tare chuba British ki makun tagi ning tamba pangkiban numit Manipur Independence Day asida laibat yam tungan na mapol sa nasing dasu pangkok na bagi saruk amoy na nasing MSFT mayayo sa dasu pangkok sari bani aduga inoi na aikoi gi iba ibu singna lawiraman tanda adugu aikoi na